Nongmagi Oiba Lemna mit Layengbagi camp ama Kakching Kalai Kakching Amadi Shija Eye Care Foundation IMPHAL ANINA PUNNA KHUSAMNANA SINDUNA Kakching KEITHEL LEIBA KRISHNACHADRA MANDHOP PANGTHOKKHRE Lemna mit Layengbagi camp adu kamari Layenana Kakching Kalai Kakching gi Secretary General gi Thopuriba Mayang Langbam Romesna Phongdokibada Hauzik Ahal Oiraba Singa Thengnariba mit Nungairaktabagi Khudongchadaba kaya loinana Mobile ka henna yengbadagi angang kaya da mi sokhalakliba asigumba kaya asi yengluraga awareness oina amadi miyamda kharada oirabasu thengnariba khudongchadaba kaya asi kokhanba ngamnaba khanduna ngasi camp asi pangthokpani asigumba camp asi sinbada achoba thodang loriba Shija Eye Care Foundation IMPHAL gi management team staff doctor nurse amadi camp asibu mapung fahan kiba Kakching praja gi miyam bo haininga leitina thakata phungdorakli matung tarakpadasu Kakching Kalai Kakching miyam gi yaifanaba Changsin jarakpa thabak thorong kya dasu saruk yabiyu mapung fahan biyu loinana mateng pangbiyu haina su phongdoraki ngasi ki camp aduda ngogdong diabetes na maram oiduna sokhan ba mit ki anaba sing mit ki pressure wangba angang da mit ki phibam soina poglakpa mit pram ka khatpa mit ngang laga hagachaba fawba amadi atei atoppa mitta nahalakpa laina sing screening tauki loinana makhata na ngogdong gi surgery tawningba sing PMJAY amasung NPC NHM gi makhada Shija hospital da nimit nini LEIBA amasung transport ki khudong chaba sing free da phangangani hairi ngasi ki camp adu da punna miyoi chahum layeng chathaki hairi